Lakhipur online puthok saba December ki tang kuntaret irai numit ki Khomjinba Pao tabirasi. Ahan bada maroi pa Pao. Laisram Kamal Babu bu puthok pada tengbang binaba Atmal Delina Assam ki CM ki mafam da wakat jarol pisin kre. Manipuri Sahitya Parisat Tripura ki humfumatoi suba mapok kumon amasung chahi ki mipam pangthok kre. Manipuri Short Story Society India ki kuntramatoi suba chahi ki mifam ngasi loisilagani. Yaifalup hozaina nauna saba sona sang ama hauna bimatung inangarang sangakre. Jiribam Higher Secondary School ki sanabung amadi Sunrise Club sanabungda football tournament makhacha thari amasung Manipur ki Mairaba Luangna BWF Nepal International Challenge ki champion oirakre. Hauzik mapung oiba pau tabirasi. Manipur gi laima khongda leiba yangkai taret suba Mountain Division gi Army camp ta haukiba November gi tang kunmanga da thabak suba changkhraga hauzik phawbada thipa phangdana leiriba Kasar Gosaipur dagi thodoga sigi matangda Laisram Kamal Babu bu athuba matamda tekta kaidana puthokpada mateng pangbinana ba amadi local MLA gi maigei dagi awaba nangliba imung asida mateng pangbinaba Assam Tripura mitei apunba lop Atmal Delina Assam ki CM Dr. Himanta Biswa Sharma ki mafam dangarang New Delhi da leiba Assam Bhavan ki Residence Commissioner ki kuthangda memorandum ama khusinakre. Ami Assam Tripura mitei apunba lok Atmal Delhi pora asu ami yate thaki asu Delhi Akomor mitei hoy ami aji yate Assam Bhavanot asu mane ki amar manoniyo Chief Minister amar je Hemanta Saro eta memorandum dibo karone amar eta manu Akomor eta manu Manipuri manu je Manipur sakuri kori asile last 20 years pora herai goise aru aji loi amar manoniyo Saro eta kotha koa nai ei karone ami olop disappointment hoy ase aru ami request kori asu manoniyo amar Saro অলপমান ইন্টারভেনশন কৰিব লাগিব আমাৰ মানুহটো কত আছে আৰু ইহঁতৰ যে মানুহ ঘৰৰ যে অৱস্থা বেছি বেয়া আছে কাৰণ লৰা ছোৱালী আছে ইয়াতে কিবা মানে পঢ়া শুনাব কাৰণে অলপ পইচা না কিবা হেল্প Bharat ki tarahomdoi suba Prime Minister oiramba Manmohan Singh masagi anaba mana maramoiraga New Delhi ki AIMS Hospital da ngarang numidang laikhidre. लेखिदबा मतमदा मसागी चाही मरपुत्रानी थोई सुखरे माना के तेरी दीद के काबिल नहीं हूँ मैं माना के तेरी दीद के काबिल नहीं हूँ मैं तू मेरा शौक तो देख मेरा इंतजार Manipuri Sahitya Parisat Tripura lingkhat ki bagi chahi humpumatoi suba mapok kumon amasung chahi gi mifam ngarang December ki kunmanga Agartala Nazrul Kala Khetra Sahitya Academy Hall da pangthokre Parisat ki President L Birmongol na mayai tangbal loduna pangthok ki ba hudok pagi thorom da special guest oina Agartala Municipal Council gi ex mayor Dr. R.K. Prafulajit Vishwa Bharati Santiniketan gi Assistant Professor Dr. Sumit Bosu Sagnairaba Aiba W. Birmongol Sarukjaki Laikhidraba Parisat ki Ahalaman Singhi Mafamda Haikal Lekat Tamki Thauronga Mari Lainana Ke Dhirena Edit Tauba Parisat na Chahi ki oina phongba Takhen Lairang Sephong Maikum Hangdoki General Secretary Thaudam Nilkumar na Parisat ki Chahi ki Paudam Pibagalina Treasurer N. Raghunandan na Financial Report Submit Tauki Parisat ki VP Khela Mohan na Taram na Okpa ki Warol Piki Thauram Pareng Matungina Parisat na Sahitya Amadi Sanskriti ki lamda piba Chahi ki Manamathum Singh Lamthokhi Hairi Adum haina Manipur Sahitya Parisat Tripura su kan sathabiri haibsi ki mami adum uzei ngasi oza Birmangal na pubidana mafam kaya ay uzarure radhamando puthiba mafam ay nahangai Numit humni chupna pangthokadaba Manipuri Short Story Society India gi kuntramathoi suba chahi gi mifam amadi Short Story Festival ngasi loisilagani Sibsagar jila gi Borkola Meitei khungang da pangthokliba tharomasida Manipur Mapan Manipur amadi Awang Nongpok ki mafam kaya dagi aiba aibi chama henbana saruk yari
ngarang ayuki ahanba session da Manipuri Short Story Society India gi Vice President Kaisam Bidapati amadi moderator oina KN Chan Sarujaki ayuk amadi nungthil gi thorom da aibi humbutara romna masana ibawari macha paduna miyam da tahan ki wari macha pakhi basingda appreciation certificate amadi memento khusinaki ngasi pangthokadaba loisin thorom ga mari lenana Sipsagar gi akoi bada leiba mitei gi puari ga sagona mafam sing chatuna yenglugani hairi lamjau de chatiba nioi manga kara dusu ngakna lepi ojar mayambu sel khai bi ba haidura mayambu gi malta jamang go koye ai just for the story masam tang dorong lo hadraina de ko dar ko Hello, I short stories ini keno Manipur की लाल लाइन मम्मी फोन करेंगे मणिपुर की लाल लाइन मम्मी फोन करेंगे वही शॉर्ट स्टोरीज आई हद की वायलेंस फोन दो महासु हल्ला तौरे ngahak legaga bengolana फोन दो अमुक सु तौरे इनमा तमोबु हलकलबरा हलक्त्रिये फोन सु चार्ज तौरगा थनमले अदु करी हाइनिंबगे इनमा South Boda Complex Binakandi Part 2 da December ki tarama pandagi chatharakiba nimitara nigi oiba sculpture amasung painting gi foundation course training program gi saruk ama oina kasar gi khaspur da ngarang sagol se nimita outdoor painting gi tharomama pangthokre khaspur da pangthokiba tharoma siga mari leinana athoba singi leglam thibalup Manipur gi president Tekcham Nandona haikibada masak matau leibi meitei chanu Indu Prabhana kasar gi ningthau Krishna Chandra Narayan da kumjalising amaga chani pansumna anida thajaki matamamada Krishna Chandra na ningthau ena palingida mapam asida ningthau konung oirami haibasi hojiki hawalagliba bhairoi singda wari libidana khanghanabagi pandamda outdoor painting asi mapam asida sinbani haiki Okiba December ki tang taraga mapandagina limitarani goina chathajarapa sculpture and the painting foundation course ki training gi program adu sponsor to bibana United Club Organization na to biba adum loba training adu gi sar omo waina Khaspur haibadi Kasar district ki manung chanba adu mafam dimasa gi yam history oiba puari oiba adu loba konunga sida ngasi tammiba angangsing amadi thaido hindona lam asida haithoi chingthoiraba artist taru kalloina na mahum masi sida akogi outdoor painting ama sinjabani outdoor painting asigi sponsor na akogi Sanskriti Academy of Visual Arts ki apo biriba akogi siri kautam na sponsor to bibani asum laba mahum masi sida tawjabagi maramdi hari mafama chi dimasagi adun laba Krishna Chandra Narayan amadi Govind Chandra anina ingthawoi kiba Manipur gi ningon Indu Prabhana laimere miwoi kiba tumo mafamni hari mafam asida akoina khangachabegi nunggoiba mafam khadang thamjaba tarabada wangamnom Indu tampa wangamnom Indu Prabha Maidungum Mibhuchandragi Maja Ibemani Ma Kistalishimga Chatted Marfugan Nipanda Taiwan Kungdarakiba Aduga Kistalishimga Janipan Chumna Anida Kasargi Ningtho Dimasagi Ningtho Kishina Chandra Narayanda Hanachinadana Tajakiba Sahi Adumaki Sajibugitara Tarini Pamba Chakapta Lishamaga Chatted Kunga Marida Kasalam danda kongda kiba adumba lemerem Indu Prabhani highway lemerem Indu Prabha sigi sakta chuda kuchuda lamjaubi magi safam achi ajabada matamdugi asaibi sina saithai madadi sana machu manba nimiki masek mangan yeningaba amadi punima thajagi saktamadi yengning gatargadi ataida matam mangaluranu lemerem Indu Prabha manata chalu haibu phum lei asulaba Laimerembi asi wakal loking leiba thoksil heiba mareba maram damun nuksijaba adun laba penomani chanu ningolamani mahangna akoigi awana kuntal
लांसीदना मैती ब्राक असे कायदना चेलरको मतमदा मफम मसीदा माकी मखुरा मतोन सिंह गंभीर सिंह नर्स सिंह जॉर्जिट मार्जिन चिंग बसिंग असे चंगेमम पीरेगा विदिशका तानरगा उन मपो तसन खोमजेलगा मणिपुर बो अमुक हन्ना निंगतम फंगंगिबदा चावरबा थौदांग यागिबा अदुलबा यामना हाइतोय चिंगदरिबा लैमरेमबी अमनी मदुमंगना मैती चनु अमन्ना अतोपा लमदमदा मयुम पांग्रगसु मरेबा मरमदमना अपाम लमदमना खंबी मैहोरपा अदेवा अवा हुदों लाखो मतमदा तुमिन लेथोक्तबा मागे तबुम तबो थौदांग मरेबा मरमदा नुक्सिबेगी चपचाबा इथिल इहुल्लदो लेबदुना मरम मरेगा हारिबा खासपुर अचेसिगी जगासिदा अखोइगी लायेपा सिंह आर्टिस्ट असिना माइक वखलोंदा फोंग फावरकपा मोटिव अदो उथोरप तारगदी हेन मरेबा मरमदा नुक्सिबेगी इथक इपोममा सोइदना औरलिबे मियाम थिसिदा सोइदना फावरकनि हाबिगी थाजबदो थमगा मसिदा कोइना आउटडोर पेंटिंग असी सिंजबनी अपोप मरुप की मनुंग चलिबा याइफलुप होजाइगे नौना सागतखिबा सोनसंग ngarang sagul se nimita sangakhre ayuki pung mapan tapa matamda maibaren wangkhaimem bidadhona phambal iratuna maisnamongbi juboti amasung haki kangbuna thawal isai khudol tamkhe yaiphalup hojaigi president nongthonbam Indra Kumar Sahitya Bhushan poram gold medalist na ichu phiral singkhatlaba matung phita kaktuna sanghapagi thorom pangthokhe APCC Tribal Belt की Vice President इकाई खमरेजरिबा धनीराम थाउसेन ना अथोइबा मिथुंगलेन ओइदुना मैरा चुकटखे युमनाम की अहल इबुंगो निंगथौना President ओइदुना अफोंबा मिफम अदु पांगथोखे होजाई डिस्ट्रिक्ट अपोकपमरु की President मोरेंगजम चुरामनीना लैंड डोनर नेम प्लेट की माइकुम हांगदोकपिखे मिफमदा लैंड डोनर एन इंद्र कुमार W चंद्रकीर्ति टी साम किशोरदा लेंयान फी खुदोल तमखे मथंगदा सोनासंग असि संगत सागतपदा सेलगी तेंगमांग पिरखिबा मियोय 13 तै इकाई खमनखे पनबा याय सोनासंग असि संगत सागतपदा लुपा लाख अमगा लिसिंग कुनमंगा एन इंद्रजितना कटपिखे अमसुंग मसिगी ममांगदसु कुमजा लिसिंग अनिगा कुनिथोइदा महाकना लुपा लाख अमगा लिसिंग 13 चंगना सेम साबा आमतोला हाइनु मखोंगी आमतोला इपाई बोंगोगी लाई संगोय कटपिखी हाइना याइफलुप होजाइगी सेक्रेटरी नोंगथोंबम कमलगी चेरोल अमदा खंगालगले सोनाई MCD कॉलेज की फाउंडर प्रिंसिपल ओरंबा ताजामुल अली मजुमदार ngarang masagi sangai rangirghata laikidre महाकी जनाजा नमाज नुंथिल की पुंग मंगा मखाई ताबा मतमदा सोनाई फिल्दा यामख्रबा मियाम गलोइना न पांगथोखे थौरम अदुदा कांग्रेस लुचिंगबा डॉक्टर मैमोम शांति कुमार सु लेगी चबुन कत्तुना लेखिद्रबगी थवाईगी शांति की दमक थौनिजखे लेखिद्रबा तमजुल अली सोनाईदा एजुकेशन की लमदा अनोबो यावल अमा पुरकलमा मिसकनी আমাদের সমাজের শ্রদ্ধেয় ভাজন ব্যক্তিত্ব ছিলেন উনি এবং উনি যেখানেই থাকুক সুখে থাকুক এবং উনার আত্মার চির শান্তি কামনা করে আমার বক্তব্য শেষ করছি ধন্যবাদ सेलिन डिजिटल ना तोंगान बलमदा थोइदोके दोगना मियाम गिदमा कथोकपगा लोइनाना थबक तौरिबा सिंगदा इंकुमजा लिसिंग अनिगा कुंदगी पीबा हौरकिबा सेलिन डिजिटल मना मणिपुर इमागी अथोइबा मपारी लिसिंग अनिगा कुनमरी डॉक्टर कोंथौजम कुंजो सिंह वारिलिबा कोंगबा खेत्री लेकाई H राजमणि सिंह सोशल वर्कर मोंतरा पुरासाम अमदी मणिपुर इमागी अथोइबी ममोमलोय लिसिंग अनिगा कुनमरी ब्रह्मचारी मयुम अमुसना देवी नर्सिंग प्रोफेशन थांगमैबंदा लांथोकलगनी मना असिदा सोल साइटेशन अमदी मेमेंटो न चिंबा यावरी हाइरिबा मना सिंग असि मथंग चहिगी अहानबा चयोलदा लांथोकनी हाइरि All Jiribam Sports Association AJSN Sinduna Jiribam Higher Secondary School की सानबुंगदा चथरिबा 39 सुबा एन हरिचरण मेमोरियल सब जूनियर बॉयज फुटबॉल टूर्नामेंट की ngarang sanakeba matcha SBYC Sheikh Bostina Anandamoi Club pu goal ani amada maitiba pikre match sing adu Iboton Nilkamal Iqbal Hussain amadi Javed Hussain na conduct tobikhe tournament asigi ngasi nungtil pung ani makai taba matamda CKC Chingdong Lekai ga KMYC Kamranga ga sanagani Sunrise Club Kadampok Jiribam na sinduna
Sunrise Club ki sanabungda chathariba ahanba Moirangthem Naba Chandra Singh Memorial Open 6A side football tournament ki ngarang sanakiba ahanba match United Brothers na DNLC Diglibu goal nipan amadamai thiba piki ani suba match Moirangthem Brothers na TTU Laisabi Tholbu goal ahum suno damai thiba piki ahum suba match Desam na YCC Champanagar bu goal ani amadamai thiba piki Mari suba match SGPSAB na SRCK bu goal ahum amadamai thiba piki match sing asi Aziz Haider e babahan na conduct obiki tournament asigi ngasigi ahanba quarter final match SRCK ega SGPSA ega sanagani ani suba match Moirangthem Brothers ka UPC ga sanagani ahum suba match Maira Club ka Anandamoi Club ka sanagani mari suba match na United Brothers ka YLC ka sanagani manga suba match SRCK ega UPC ga sanagani aduga taruk suba match na Moirangthem Brothers ka SGPSA ega sanagani Manipur gi Mairaba Luang na BWF Nepal International Challenge 2024 gi champion oirakle Nepal la chathaki ba final match ta ngarang Mairaba Luang na Rahul Bhardwaj pu 21-17 21-16 da mai thiba pituna champion title silarokki bani Kangan Jabama Health Care Amadi Paramedical Science da University Grants Commission na Sakang Laba Chahi Amagi Diploma Chahi Anigi Advanced Diploma Aduga Chahi Ahumgi Bachelor of Vocation Course Tambayaragani Institute of Medical and Paramedical Science Silchar Amadi Gracewell Hospital Meherpur Silchar Anina Kusam Natuna Lingya Vidyapit University Faridabad Ki Makhada Course Asi Tambiba Haure Health Care Ki Field da Skill Development Oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawrabasing na tamba yaraba coursing asi tamduna isana isabu tabak pijabagi kudong saba lobiyo aduga nursing, yoga attendant, first aid training, emergency medical staff amadi RNP course na chingbagi atenba matamgi oiba course ngi tamaktasu admission haujare Akupa Maroli Damak Institute of Medical and Paramedical Science Ismail Market Central Road Silchada Lingsibirabu Natraga Mobile number 939573245 da of Honobio Nungairaba Pao Kasar Pulertolda Holistic Therapy Center ama hangdukjare Yoga Acupressure amadi Physiotherapy gi matingna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laingana bagitamak ngasimak lengsin biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohan Complex near Muscle Gym OB Road Fullertol Kasarasam Nongmaizing natabada numit kudingi ayuki pung mapandagi numitangi pung 3 phoba layengzari Mobile number 8638078821 Hairiba number asida layengba lakpagi mangwainana appointment book tobinaba khanganjari Aroibada maruiba pau amukhanna Laisram Kamal Babu bu puthokpada tengbang binaba Atmal Delina Assam ki CM ki maphamda wakapcharol pisinkhre Manipuri Sahitya Parishat Tripura gi humfumatoi suba mapok komon amasung chahi gi mipam pangthokre Manipuri Short Story Society India gi kontramatoi suba chahi gi mipam ngasi loisilagani Yaifalup hozaina nauna saba sona sang ama hauna bimatung inangarang sangakre Jeribam Higher Secondary School gi sanabung amadi Sunrise Club sanabungda football tournament makhachathari amasung Manipur gi Mairaba Luang na BWF Nepal International Challenge ki champion oirakre Lakhipur Online YouTube channel gi pau sandok jaba ngasigi oinadi matang asida loijare